ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯝꯖꯥꯆꯥ ꯕꯤꯃꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯔꯤꯛ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯝꯕ ꯀꯧꯔꯝꯃꯤ꯫ ꯈꯝꯕ ꯆꯍꯤ 8 ꯁꯨꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯆꯍꯤ 10 ꯁꯨꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯈꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯔꯥ ꯋꯥꯟꯗꯨꯅ ꯂꯩ꯫ ꯃꯆꯦ ꯊꯣꯏꯕꯤꯁꯨ ꯁꯥꯟꯅꯕ ꯍꯜꯂꯛꯇꯨꯅ, "ꯈꯝꯕ, ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ." "ꯌꯥꯔꯣꯏ, ꯁꯤꯗꯤ ꯑꯩꯒꯤꯅꯤ." "ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯃꯤꯟꯅꯁꯦꯕ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯁꯤꯗꯤ ꯑꯩꯒꯤꯅꯤ." ꯊꯣꯏꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯁꯨ ꯍꯜꯂꯛꯇꯨꯅ, "ꯍꯥꯏ, ꯀꯩꯗꯧꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯀꯞꯂꯤꯕꯗꯤ?" ꯊꯣꯏꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, "ꯕꯕꯥ, ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ?" "ꯂꯩꯔꯛꯑꯦ, ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦ." "ꯀꯗꯥꯏ? ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ." "ꯁꯦ, ꯑꯆꯥꯄꯣꯠꯀꯤꯔꯣ ꯅꯪꯅ ꯀꯞꯄꯤꯕꯣ?" "ꯅꯠꯇꯦ, ꯑꯩꯈꯣꯏ ꯈꯝꯕꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯤꯕ." ꯊꯧꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯄꯥꯒꯤ ꯊꯣꯏꯕ, ꯆꯤꯆꯦꯒ ꯆꯥꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯇꯜꯂꯤ ꯀꯩꯁꯨ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃ ꯃꯕꯨꯛ ꯈꯔ ꯐꯔꯣꯏꯗꯧꯔꯤ." ꯊꯣꯏꯕꯤꯁꯨ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯅꯪ ꯑꯩꯅ ꯆꯥꯕꯗ ꯄꯤꯖꯔꯣꯏ." ꯌꯥꯔꯦꯁꯦ." "ꯊꯣꯏꯕꯤ." "ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤ?" "ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯃꯍꯩ ꯇꯝꯕ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗꯦ." "ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯁꯥ ꯁꯥꯒꯩ ꯆꯠꯄꯤꯗꯣ ꯍꯧꯔꯕ꯭ꯔꯥ ꯑꯃꯨꯛ?" ꯊꯧꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ, "ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯃꯣꯠ ꯃꯣꯠꯂꯦ, ꯏꯔꯨꯁꯨ ꯑꯃꯠꯇ ꯂꯨꯖꯕꯤꯗꯕ ꯃꯥꯜꯂꯦ." ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ, "ꯊꯣꯏꯕꯤ, ꯕꯕꯥ ꯁꯟ ꯂꯧ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯕꯕꯥ." ꯊꯧꯕꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯎꯕꯗ, "ꯍꯩ, ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯅꯣꯏꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ." "ꯍꯣꯏ ꯀꯥꯏꯗꯅꯣ? ꯈꯝꯕ, ꯅꯪꯅ ꯐꯨꯔꯤꯠꯀ ꯑꯝꯇ ꯂꯤꯠꯇ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯐꯨꯔꯤꯠꯀꯥꯗꯣ ꯂꯤꯠꯁꯜꯂꯣ." "ꯇꯜꯂꯤ, ꯂꯤꯠꯂꯣꯏ." "ꯅꯤꯡꯉꯥꯏꯒ ꯇꯧꯔꯛꯀꯅꯨꯀꯣ, ꯐꯨꯗꯔꯛꯀꯅꯤ." ꯊꯧꯕꯁꯨ ꯁꯟ ꯂꯧꯁꯤꯟꯕ ꯍꯜꯂꯛꯇꯨꯅ, "ꯊꯥꯔꯤꯛ, ꯅꯪ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯔꯥ?" "ꯍꯣꯏ." "ꯅꯪ ꯑꯃꯅꯦ, ꯏꯅꯣꯏꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥ, ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕꯗ?" "ꯍꯦꯔꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨꯗ, ꯑꯩꯕꯨ ꯅꯣꯏ ꯀꯥꯏꯅ." "ꯅꯣꯏꯗꯦ ꯍꯥꯏꯒꯦꯔꯣ ꯍꯥ, ꯅꯣꯏꯗꯦ ꯍꯥꯏꯒꯦꯔꯕ?" "ꯍꯣ, ꯅꯣꯏꯕꯒꯤꯅꯦ ꯑꯩꯅ ꯐꯖꯔꯤꯁꯦ." "ꯐꯖꯕꯗ ꯂꯣꯏꯔꯦ, ꯐꯖꯕꯗ." "ꯐꯖꯩ ꯀꯩꯅꯣ, ꯐꯖꯕꯗꯨꯅꯕꯨ ꯃꯈꯣꯏ ꯕꯕꯥꯅ ꯑꯩ ꯂꯧꯔꯤ ꯅꯠꯇ꯭ꯔꯣ?" "ꯌꯥꯔꯦ, ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯍꯟꯅꯕ ꯇꯧꯔꯣ." ꯊꯥꯔꯤꯛ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯠꯂꯣ, ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣ." ꯑꯉꯥꯡ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯊꯧꯕꯅ, "ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯏꯔꯨꯒ ꯂꯨꯔꯕ꯭ꯔꯣ?" "ꯂꯨꯗꯦꯗ." "ꯀꯔꯤꯒꯤ ꯂꯨꯗ꯭ꯔꯤꯕ? ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅ ꯃꯣꯠꯂꯕꯅꯤ." "ꯍꯌꯦꯡ ꯂꯨꯔꯒꯦ." "ꯑꯁ ꯊꯥꯔꯤꯛ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯈ꯭ꯔꯦ." "ꯃꯈꯣꯏ ꯕꯕꯥꯗꯤ ꯀꯌꯥꯝ ꯅꯥꯜꯂꯗꯅ." "ꯍꯩ, ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯣꯠꯄ, ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯃꯣꯠꯄ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ." "ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ. ꯅꯪꯅ ꯁꯨꯝ ꯅꯥꯜꯂꯣ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯜꯂꯛꯆꯔꯣꯏꯀꯣ." "ꯍꯣ, ꯋꯥꯔꯦꯝꯗꯣ ꯉꯥꯡꯒꯅꯨꯋꯣ. ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ." "ꯀꯩꯒꯤꯅꯣ?" "ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯆꯥꯛ ꯆꯥꯅꯒꯗꯕ ꯑꯃ ꯂꯩ." "ꯐꯔꯦꯗ, ꯑꯩꯅ ꯈꯔꯒ ꯊꯣꯡꯕ ꯇꯟꯕꯒ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ." "ꯑꯗꯣ ꯃꯈꯣꯏ ꯕꯕꯥ ꯆꯥꯛ ꯊꯣꯡꯉꯔꯣꯏꯒꯦ, ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯃꯈꯣꯏ ꯕꯕꯥꯅ ꯄꯨꯕꯤꯔꯛꯑꯣ." "ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ." "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯌꯥꯅꯤ, ꯄꯨꯔꯛꯑꯣ." "ꯍꯩ, ꯀꯔꯤ ꯍꯥꯏꯔꯒ ꯄꯨꯔꯛꯇꯣꯏꯅꯣꯅꯦ ꯅꯪꯕꯣ?" "ꯑꯁ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯔꯒ ꯀꯣꯛ ꯄꯨꯔꯛꯑꯣ. ꯃꯥꯗꯣ ꯆꯥꯛ ꯊꯣꯡꯕ ꯉꯝꯍꯧꯗ꯭ꯔꯦꯅ ꯍꯥꯏꯖꯤꯜꯂꯒ."
ꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯤ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯝꯗꯧꯕ ꯌꯥꯅꯤ ꯃꯁꯤꯒꯤꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯅꯠꯇꯦꯅꯦ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯆꯥꯛ ꯄꯤꯖꯗꯕꯤꯗ ꯇꯨꯝꯍꯟꯗꯧꯔꯤꯕ꯭ꯔꯥꯕ ꯍꯣ ꯅꯠꯇꯤꯌꯦ ꯃꯈꯣꯏꯅꯅꯦ ꯌꯨꯝꯊꯪꯅꯕꯒꯤꯗ ꯄꯤꯖꯔꯒꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯜꯂꯤꯗꯀꯣ ꯅꯪꯁꯦ ꯃꯣꯠꯄꯗ ꯅꯠꯇꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯂꯥꯛꯄꯤꯒꯅꯨ ꯊꯧꯕꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯉꯥꯡ ꯑꯅꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯥꯏꯔꯗꯅ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯁꯥꯎꯅ ꯏꯃꯥ ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯁꯦꯒꯥꯏꯔꯤꯕ ꯈꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯃꯥ ꯃꯥꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯅꯪꯒꯟꯗ ꯐꯨꯔꯛꯏꯕ ꯑꯩꯅ ꯉꯁꯥꯏꯅ ꯐꯨꯔꯤꯠ ꯂꯤꯠꯁꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔோ ꯐꯨꯔꯤꯠꯇꯤ ꯑꯃꯠꯇ ꯂꯩꯇꯅ ꯍꯩꯃꯥ ꯅꯪꯒꯤ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯑꯝꯇꯁꯨ ꯁꯨꯗꯅ ꯁꯨꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯁꯨꯗ꯭ꯔꯕꯁꯨꯅꯦ ꯃꯗꯨ ꯐꯨꯔꯤꯠꯅꯤ ꯊꯣꯏꯕꯤꯅ ꯀꯞꯇꯨꯅ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯁꯤꯡꯉꯣ ꯍꯥꯏꯁꯤꯅꯤ ꯊꯥꯔꯤꯛꯅ ꯆꯩꯊꯠꯂꯛꯇꯨꯅ ꯍꯩ ꯅꯪꯃꯁꯨ ꯌꯥꯔꯦ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯊꯣꯏꯕꯤ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯈꯝꯕꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯂꯥꯝꯃꯝꯃꯅꯤ ꯉꯁꯥꯏꯗ ꯆꯥꯈꯤꯗ ꯉꯥꯏꯔꯤꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯝꯃꯤꯅꯦ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯆꯥꯛꯀ ꯊꯣꯡꯉꯔꯣꯏ ꯑꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯌꯦꯡꯉꯣꯏ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯂꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯂꯥꯝꯃꯦ ꯆꯠꯂꯣ ꯑꯗꯨꯗꯤꯅꯦ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯦꯅꯦ ꯍꯣꯏꯗ ꯆꯥꯔꯨꯆꯣ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯒꯦ ꯍꯥꯏꯌꯨ ꯄꯤꯖꯔꯛꯇ꯭ꯔꯗꯤ ꯏꯃꯥ ꯍꯩꯃꯥ ꯄꯤꯖꯔꯛꯀꯅꯤꯌꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯒ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯥ ꯅꯈꯣꯏ ꯏꯃꯥ ꯀꯩꯗꯧꯍꯧꯋꯤ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯥꯍꯧꯋꯤ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯊꯣꯏꯕꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯝꯇ ꯂꯤꯠꯁꯟꯕꯤꯈꯣ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯐꯕ ꯑꯃ ꯈꯜꯂꯒ ꯍꯣꯏ ꯏꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯣꯡꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯕꯕꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯊꯣꯛꯀꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯇꯥꯎꯁꯤꯡꯒ ꯆꯥꯛ ꯆꯥꯔꯨꯔꯕ ꯃꯇꯨꯡꯗ ꯊꯧꯕꯁꯨ ꯍꯜꯂꯛꯂꯤ ꯆꯥꯛꯈꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯛꯇ ꯇꯨꯝꯕꯗꯣ ꯎꯕꯗ ꯍꯧꯗꯣꯔꯛꯏ ꯊꯥꯔꯤꯛ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯕꯤꯔꯛꯏꯁꯤꯕꯣ ꯃꯤ ꯄꯨꯟꯕꯅꯤꯅ ꯍꯦꯛꯇ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯦ ꯇꯧꯏ ꯑꯦ ꯇꯨꯝꯃꯁꯨ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯐꯥꯎꯗꯗꯤ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯃꯝꯃꯅꯤ ꯐꯔꯦ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯔꯣ ꯉꯥ ꯊꯣꯡꯕꯁꯦ ꯈꯔ ꯌꯥꯝ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯍꯩꯃꯥ ꯑꯗꯨꯛ ꯌꯥꯝ ꯌꯥꯝꯃꯤꯗꯨꯗꯤ ꯀꯥꯏꯗꯩꯅꯣꯗ ꯍꯩ ꯅꯪ ꯆꯥꯕꯈꯔ ꯍꯜꯂꯨꯀꯣ ꯅꯣꯏꯕꯗ ꯌꯥꯗ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯥꯔꯤꯛꯇꯤ ꯆꯥꯛ ꯑꯗꯨ ꯆꯥꯍꯧꯔꯤ ꯊꯧꯕꯗꯨ ꯊꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯀꯩꯅꯣ ꯊꯥꯔꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯃꯈꯣꯡ ꯑꯝꯇ ꯍꯥꯝꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯍꯧꯔꯤꯁꯤꯕꯣ ꯊꯥꯔꯤꯛꯁꯨ ꯃꯥꯅ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ ꯑꯩꯅ ꯍꯥꯝꯅꯅꯕ ꯍꯣꯠꯅꯕꯅꯤ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯇꯨꯝꯈ꯭ꯔꯤꯅꯤ ꯊꯥꯔꯤꯛ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯟꯖꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯦ ꯁꯤꯕꯨ ꯑꯩꯅꯔꯣ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤꯅꯤ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯆꯪꯈꯤ ꯊꯥꯔꯤꯛ ꯆꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯣꯛꯇꯨꯝꯒꯤꯗ ꯍꯥꯏꯗꯗꯅ ꯑꯉꯥꯡ ꯃꯈꯣꯡ ꯑꯃꯨꯛ ꯐꯥꯛꯑꯒ ꯌꯦꯡꯉꯨꯔꯤ ꯃꯥꯜꯂꯤ ꯊꯥꯔꯤꯛ ꯆꯥꯔꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯄꯨꯛꯁꯦ ꯊꯜꯂꯦꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯔꯦ ꯊꯥꯔꯤꯛ ꯍꯧꯒꯠꯇꯨꯅ ꯑꯩꯁꯤꯕꯨ ꯀꯣꯟ ꯐꯦꯡꯁꯤꯔꯅꯦ ꯑꯁ ꯍꯌꯦꯡ ꯑꯣꯏꯅ ꯐꯦꯡꯉꯒꯦꯗ ꯇꯨꯝꯃꯨꯔꯒꯦ ꯊꯥꯔꯤꯛꯇꯨ ꯂꯨꯈꯥꯛꯇꯣ ꯑꯗꯨꯃꯛ ꯅꯝꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯊꯧꯕꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯇꯨꯝꯗꯕꯤꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯝꯗ꯭ꯔꯗꯤ ꯐꯃꯨꯡꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯐꯃꯨꯡꯁꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯝꯕꯒꯤꯅꯤ ꯊꯥꯔꯤꯛ ꯅꯪ ꯐꯃꯨꯡꯁꯦ ꯈꯤꯇꯗꯤ ꯅꯥꯟꯅ ꯊꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯁ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯔꯝꯕꯒꯤꯅꯤ ꯍꯥꯏꯔꯦꯗꯅ
ꯐꯃꯨꯡꯁꯦ ꯎꯐꯨꯜ ꯍꯧꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯇꯨꯝꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯕꯕꯥ ꯉꯁꯤꯒꯤꯗꯤ ꯌꯥꯅ ꯌꯥꯅꯅꯕ ꯇꯨꯝꯃꯁꯤ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯒꯦ ꯊꯧꯕ ꯈꯨꯝꯗꯦ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩ ꯊꯥꯔꯤꯛ ꯐꯃꯨꯡ ꯀꯥꯈꯠꯈꯤꯗꯨꯅ ꯑꯁ ꯂꯥꯛꯑꯣ ꯃꯈꯣꯏ ꯕꯕꯥ ꯇꯨꯝꯃꯁꯦꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯥꯔꯤꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯊꯧꯕꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯣꯟꯅ ꯊꯪꯗ ꯇꯨꯝꯗ ꯌꯥꯗꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯕꯤꯗ ꯐꯛ ꯊꯥꯔꯒ ꯑꯣꯏꯅ ꯇꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯊꯥꯔꯤꯛ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯍꯧꯒꯠꯂꯒꯦ ꯍꯧꯒꯠꯂꯣ ꯑꯩ ꯄꯥꯠꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯧꯒꯠꯂꯒꯦ ꯊꯧꯕ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥ ꯐꯥꯔꯕ ꯃꯇꯨꯡ ꯊꯕꯛ ꯆꯠꯄ ꯊꯦꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯊꯥꯔꯤꯛꯇꯨ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ ꯐꯤꯒ ꯁꯨꯔꯝꯃꯤꯗ ꯏꯁ ꯑꯩꯕꯨ ꯐꯤ ꯌꯥꯝꯅ ꯁꯨꯗꯕꯒꯤ ꯃꯑꯣꯡꯗ ꯁꯨꯕꯨ ꯁꯨꯕ꯭ꯔꯅꯦ ꯍꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯦ ꯏꯔꯨꯖꯔꯒ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯨꯔꯒ ꯊꯥꯈ꯭ꯔꯦ ꯂꯨꯖꯈꯤꯕꯗꯤ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯔꯤꯛꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯐꯔꯦ ꯑꯩꯁꯨꯅꯦ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯊꯣꯛꯂꯨꯈꯤꯒꯦ ꯊꯧꯕ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯗꯨꯅ ꯏꯔꯨ ꯂꯨꯊꯣꯛꯂꯝꯃꯤ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯕꯗ ꯍꯩ ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯈꯔ ꯋꯥꯠꯂꯤ ꯑꯩꯁꯨ ꯊꯕꯛ ꯊꯦꯡꯉꯤ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯊꯤꯔꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯣ ꯍꯣꯏ ꯑꯩ ꯊꯤꯔꯒ ꯆꯥꯔꯒꯦ ꯊꯧꯕ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ ꯊꯥꯔꯤꯛꯁꯨ ꯐꯤꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩ ꯊꯧꯕ ꯏꯃꯨꯡꯗꯒꯤ ꯐꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯊꯥꯔꯤꯛ ꯀꯩꯗꯧꯔꯒꯦ ꯑꯩ ꯁꯤꯗ ꯂꯩ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯩꯅꯣꯅꯦ ꯀꯣꯟ ꯑꯁꯦꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯋꯦ ꯑꯝꯇ ꯐꯦꯡꯉꯝꯈꯤꯔꯣꯏꯌꯦ ꯅꯠꯇꯦ ꯉꯔꯥꯡ ꯆꯥꯛ ꯊꯣꯡꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯗ ꯂꯩꯕ ꯀꯣꯟ ꯐꯥꯎꯕ ꯂꯣꯏꯅ ꯃꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯣ ꯉꯔꯥꯡ ꯑꯌꯨꯛꯀꯤꯁꯨ ꯌꯥꯎꯕꯒꯤꯅꯤ ꯊꯥꯔꯤꯛ ꯅꯪꯁꯦ ꯆꯩꯗꯤ ꯐꯖꯅ ꯅꯤꯔꯕꯅꯤ ꯑꯁ ꯐꯦꯡꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯁꯪꯗꯕ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯁꯪꯗ꯭ꯔꯤꯕ ꯅꯪꯗꯤ ꯍꯥ ꯍꯣ ꯑꯃ ꯀꯣꯛ ꯐꯦꯡꯉꯒ ꯆꯥꯔꯣ ꯑꯩ ꯐꯤꯁꯦ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯐꯦꯡꯉꯒꯦ ꯊꯧꯕ ꯁꯥꯎꯅ ꯅꯠꯇꯦ ꯀꯣꯟ ꯐꯦꯡꯗꯅ ꯆꯥꯛ ꯊꯣꯡꯉꯤꯔꯕ ꯅꯪ ꯍꯣ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯅꯪꯅꯅꯕꯗꯒꯤ ꯆꯥꯛꯇꯣ ꯅꯪꯅꯅꯕ ꯍꯣꯠꯅꯕꯗ ꯇꯧꯔꯤꯕꯅꯤ ꯑꯩꯗꯤꯅꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀꯁꯦ ꯆꯥꯒꯗꯕ ꯇꯜꯂꯦ ꯀꯩꯅꯣꯗ ꯃꯈꯣꯏ ꯕꯕꯥꯁꯨ ꯅꯠꯇꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯤꯁꯤꯕꯨ ꯏꯔꯨꯒꯗꯤ ꯂꯨꯖꯩꯀꯣ ꯑꯁ ꯂꯨꯗꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯁꯨꯕ ꯑꯩꯗꯤ ꯏꯆꯤꯡꯗ ꯆꯤꯡꯅꯔꯦꯗ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯏꯃꯨꯡ ꯆꯪꯈꯤ ꯊꯥꯔꯤꯛꯅ ꯐꯤꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕꯒꯤ ꯏꯔꯨ ꯂꯨꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯅꯤ ꯍꯣꯏꯗ ꯃꯥꯅ ꯈꯪꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯁꯣꯝꯗ ꯏꯃꯨꯡꯗ ꯊꯧꯕ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯔꯝꯃꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯆꯥꯛ ꯑꯗꯨꯗ ꯁꯝ ꯌꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯊꯧꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄꯁꯤꯕꯨ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯊꯧꯕ ꯆꯥꯛꯇꯨ ꯆꯥꯈꯤꯗ꯭ꯔꯦ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯉꯛꯅ ꯍꯩꯃꯥ ꯀꯩꯅꯣ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯑꯣꯟꯊꯣꯛꯇꯨꯅ ꯆꯥꯛ ꯑꯝꯇ ꯆꯥꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯆꯥꯛꯇꯣ ꯅꯇꯣꯝꯇ ꯆꯥꯍꯧꯔꯣꯀꯣ ꯅꯇꯣꯝꯇ ꯆꯥꯍꯧꯔꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯆꯠꯈꯤ ꯀꯩꯅꯣꯅꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤꯕꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯔꯤꯛ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯁꯤꯃꯨꯛ ꯂꯥꯛꯑꯦꯕ ꯌꯦꯅꯈꯥ ꯂꯨꯈꯥ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯌꯦꯡ ꯍꯦꯛ ꯌꯦꯡꯒꯗꯕꯅꯤ ꯃꯊꯧ ꯂꯩꯇꯗꯅ ꯌꯨꯝꯁꯤꯗ ꯊꯑꯣꯏꯅ ꯂꯥꯛꯑꯒ ꯃꯄꯥꯟꯗꯒꯤ ꯇꯣꯝꯕꯤꯅ ꯍꯩ ꯊꯥꯔꯤꯛ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯑꯁ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯦ ꯊꯥꯔꯤꯛꯁꯨ ꯁꯨꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯑꯕꯣ ꯑꯩ ꯆꯥ ꯂꯣꯟꯖꯔꯛꯀꯦ ꯂꯣꯜꯂꯨꯅꯨ ꯑꯩꯅꯦ ꯅꯈꯣꯏ ꯏꯃꯨꯡꯁꯤꯗꯒꯤ ꯆꯥꯒ ꯊꯛꯅꯤꯡꯗꯦ ꯑꯩ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯑꯕꯣ ꯊꯥꯔꯤꯛ ꯅꯪꯕꯨ ꯅꯣꯏꯕꯗ ꯌꯥꯗ꯭ꯔꯦ ꯈꯔ ꯀꯪꯊꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯣꯛꯈꯥꯏꯕ ꯇꯥꯔꯤꯅꯦꯍꯦ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯗꯦꯗꯕꯣ ꯀꯗꯥꯏꯗꯒꯤ ꯌꯥꯅꯤ ꯍꯥꯏꯒꯦ
mayam ama chasilaga thabakti suduna tum leiraga Tharik khumde paithokduna lei Tombi di khara nganganba chaiganba ahal oibana makha tarai Aina yum asida lakpa khudingi Nongmatasu nana leiramde Nate masibu karigino Abo hekta yadeda thabak mayam ama hotnabada Kari thabak hotnabada sangdriba As thabaki wadi thabak ngaktani dabo Hai ai loina khangi Chabaga tumbaga tawraga leiraga Napuroibana thabak wana chale Aduga nangna thabak manam ta suningde Lemja chaduna le Kaino dabo Akhoi mungi wabu abokna khangbro Hai khangbagi ni aina haise Yena kha yengun nongmata loisine haiba khangde Pumchai hek chairaga thami Yena khadi thambu thamko Imung mangol phajana loisilaga thamgani haiba khangde As abokti ai panaraga leirabo Hai Chinganbi nang panabagi wana tini he Aina haisina koktu lausilune Tharik taningde haibagum leithoktuna lei Tombina makha tai Yengu Mangon sumanga se ngaurok ngaure Wai taidabagi Sibu haunaribro Numi kayani sure taidaba Sumanga se lekrak chale Maningdana Kon amangba mayam ama namsilaga lehoriba Tharik khumde mamai leithoktuna lei Ngasi phawba Aina yum asida lakpada Sumanga asida laiduk thalambasu nongmata ude Nate Nang sibu karamba maungno As abo yumda hanbikiroidro Hai Nangi sa ibu taliba haibaduni ne Adugi nateda Thabak khara leiba adugi ni Nang laikai koibagi thabak oirumgani ne Tharik khumde achumba hairakpa oibana Hai Nayum panba haitrabadi karigi nayum palak libano Ahal laman pande haina naning tawribro Nangna chatlibado Mawa magili chatnate Lu banan bisu khara tamuni he Setliba phanik aduna Thunpham inai radan Angang singdu su nongmata masana na thamde Nasana marol ama motliba Angang singdi nalhandi ne ha Imung manung loisindan Lu na nana thamdan Pirol karikya mafam chana thuptuna thamdan Taru tanana leigadabari Nangna leiba mawang asidi Yumgi makhada su phajana leite Mangol waisina Taining numita hek taini Taining drakada hek tok Kon gasina pengning aganda Pengning draga tok Piron sela su nongmata luna nana setam As Nangna leiriba se Mathong marama makhangdeda Tharik do tasengna tabada yamna warabani Tombina makha tai Nangna adumna tawradi Nangi nupaga se mangol amata oiraroi Ngangkreda ko masigi hanubise Tabada warida ai Hai Aina ngasi ngangliba se Nangbu nushibagini Nangnadi phattana khaliba Laikai mayamna Nangi maramda ngangnabana loirabani Nasana khara simthoknuba honau Hoyabo Ai chale Tombido khara nganglamlaga chatkre Tharik wai sangbagi sora ma sangna hontoktuna Wai ama hek sangida chakhibase Kaidawlaino khangthi Nongmagi numit amani Lairik tamba halakpada charawanbagi chak khaklamdabada machimanaw anido yumthangnabadudha chak charami Tharik su laikai koiba yaba koiruraga halaktuna Phiron gase mapada loina chakhairaga masi angani sibu khadai chakhrajano Tharik chariba phirol singdo loisille Asomda makhol ama tai asomda soidana leiramani Tharik yumthangnaba adomda laklami Somda yumthangnaba leihauna Thoibiye Nangbu chakpuk thalabo Thale Adudi se Sidana khuto hamto Khamba Nangi chakara hapa uro Yarni oe Thoibiye Nangbu na samgado ipa pharadana Nakhoi namana samgamda hatpidabra Hatpide Mamada khara hatpiyo hayo Khawrigado nurahangakta ngairi tawrido Leihau khambada mo onsenduna Khamba Nakhong nakutusu imot mole Puritusu yam thina mole Aduna taba amta lehaudrabro Lehaude loina mol hawe Onthokpanida Mamada subiyo hayo ko Akhoi mamadi subiyo sugayade Yani Kaigi yaroidoino Mama puri subiyo Migi mangda ikaizai hayo
ꯍꯥꯏꯒꯦ. ꯑꯁ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯖꯤꯟꯗꯨꯁꯨ ꯂꯣꯏꯅ ꯁꯥꯡꯉꯤ. ꯑꯩ ꯀꯛꯄꯤꯒꯦꯀꯣ. ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯇꯨ ꯐꯠ ꯆꯪꯂꯛꯏ. ꯂꯩꯍꯥꯎꯅ ꯊꯥꯔꯤꯛ ꯅꯪ ꯂꯥꯛꯏꯔꯣ? ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯤ. ꯑꯩꯅ ꯆꯔꯥ ꯋꯥꯜꯍꯟꯈ꯭ꯔꯕꯅꯤ. ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯗꯨꯕꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯊꯥꯔꯤꯛ? ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯤꯕꯖꯥꯠꯅꯤ. ꯑꯣ ꯅꯪꯗꯤ ꯀꯣꯛ ꯆꯪꯉꯛꯀꯦ ꯍꯥꯏꯗꯗꯅ ꯂꯨꯝꯕ ꯇꯥꯔꯤ ꯑꯣꯏꯔꯦ. ꯂꯩꯍꯥꯎ ꯑꯉꯥꯡꯗ ꯆꯥꯛ ꯈꯔ ꯄꯤꯖꯔꯒ ꯐꯠꯇꯕꯗꯤ ꯍꯥꯏꯖꯤꯟꯒꯅꯨ. ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯤ ꯐꯠꯇꯕ ꯌꯥꯎꯔꯒꯦ? ꯏꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯦ ꯈꯪꯖꯗꯕ ꯑꯣꯏꯔꯦ. ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯠꯃꯟꯕꯗꯨꯗ ꯑꯩꯁꯨ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯗ ꯊꯣꯏꯅ ꯐꯠꯇꯕ ꯋꯥ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯈꯔ ꯑꯗꯨꯝ ꯃꯣꯠꯄ ꯇꯥꯕꯅꯤ. ꯂꯩꯍꯥꯎꯗꯨ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯦ. ꯊꯥꯔꯤꯛ ꯃꯈꯥ ꯇꯥꯗꯨꯅ ꯏꯁꯥ ꯐꯔꯒ ꯂꯣꯏꯔꯦ. ꯃꯤ ꯌꯦꯡꯁꯤꯟꯅꯒꯨꯝꯁꯤ. ꯊꯥꯔꯤꯛ ꯃꯆꯥꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯅꯈꯣꯏ ꯑꯅꯤ ꯆꯠꯁꯤ ꯂꯥꯎ. ꯊꯥꯔꯤꯛ ꯃꯆꯥꯁꯤꯡꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ. ꯂꯩꯍꯥꯎ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ. ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤ. ꯃꯔꯝ ꯆꯥꯗꯅ ꯈꯠꯅꯕ ꯍꯧꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤꯁꯦ. ꯇꯧꯕꯒꯤꯕꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯁꯥꯎꯕ ꯑꯣꯏꯔꯝꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯊꯧꯕ ꯊꯕꯛ ꯈꯔ ꯉꯟꯅ ꯍꯜꯂꯛꯄꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯒꯤ ꯂꯧꯕ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯌꯧꯔꯛꯄꯗ ꯑꯣꯖꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ. ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯕ ꯅꯪ ꯑꯉꯥꯡ ꯂꯧꯕ ꯂꯥꯛꯏꯔꯥ? ꯍꯣꯏ ꯑꯣꯖꯥ. ꯐꯅꯗꯨꯝ ꯐꯔꯦ ꯅꯪ ꯂꯥꯛꯄ. ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ. ꯅꯪꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯈꯔ ꯅꯥꯟꯅ ꯊꯥꯔꯛꯎꯅꯦ. ꯑꯣꯖꯥ ꯌꯥꯝꯅ ꯃꯣꯠꯂꯦ. ꯃꯐꯤ ꯃꯔꯣꯜꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅ ꯁꯨꯛꯁꯨ ꯁꯨꯗ꯭ꯔ ꯃꯥꯜꯂꯦ. ꯂꯦꯛ ꯀꯥꯕꯗ ꯂꯣꯏꯔꯦ. ꯃꯁꯝ ꯃꯅꯥꯁꯨ ꯏꯐꯥ ꯐꯥꯏ. ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯇꯥꯔꯛꯇꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯣꯠ ꯃꯣꯠꯂꯦ. ꯊꯧꯕ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩ. ꯈꯔ ꯇꯔꯨ ꯇꯅꯥꯟꯅ ꯊꯥꯔꯛꯎ. ꯍꯣꯏ ꯑꯣꯖꯥ. ꯋꯥ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ. ꯊꯧꯕꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯅ ꯏꯀꯥꯏꯅ ꯂꯩꯍꯧꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯁꯤꯡꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯊꯧꯕ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯁꯤꯡꯕꯨ ꯃꯌꯨꯝꯗ ꯊꯅꯝꯂꯒ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯊꯧꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯤ ꯏꯃꯨꯡꯗ ꯁꯥꯟꯅꯔꯝꯒꯅꯤ. ꯀꯧꯊꯣꯔꯛꯑꯣ. ꯀꯩꯒꯤꯅꯣ? ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯏꯆꯥꯁꯤꯡꯒ ꯀꯣꯏꯊꯣꯛꯎꯒꯦ. ꯍꯣꯏ ꯑꯩ ꯀꯧꯊꯣꯔꯛꯀꯦ. ꯑꯉꯥꯡ ꯑꯅꯤꯁꯨ ꯃꯄꯥꯅ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ. ꯊꯣꯏꯕꯤꯅ ꯕꯕꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯕꯕꯥꯒꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯇꯧꯕꯅꯤ. ꯊꯧꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯏꯆꯥ ꯊꯣꯏꯕ ꯅꯪꯒꯤ ꯐꯨꯔꯤꯠꯁꯤꯗꯤ ꯃꯣꯠꯃꯟꯈ꯭ꯔꯦꯗ. ꯍꯩ ꯊꯥꯔꯤꯛ ꯏꯆꯥ ꯊꯣꯏꯕꯒꯤ ꯐꯨꯔꯤꯠꯁꯦ ꯈꯤꯇꯪ ꯐꯕ ꯑꯝꯇ ꯁꯤꯟꯗꯣꯔꯛꯑꯣ. ꯊꯧꯕ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯃꯃꯥꯅ ꯏꯔꯨꯖꯕ ꯅꯠꯇ꯭ꯔꯣ? ꯑꯉꯥꯡꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ. ꯑꯗꯨꯝ ꯐꯠ ꯈꯨꯝꯂꯛꯏ. ꯂꯨꯗꯦ ꯈꯣꯡ ꯈꯨꯠꯁꯨ ꯍꯥꯝꯗꯦ. ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ. ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯪꯊꯗꯨꯅ ꯂꯩꯕ ꯊꯧꯕꯅꯤ. ꯑꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯖꯤꯜꯂꯤ. ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯕꯕꯥ? ꯈꯝꯕꯒꯤ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯁꯤꯟꯗꯣꯔꯛꯑꯣ. ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯇꯣꯏꯅꯣ? ꯑꯁꯤ ꯑꯗꯨꯝ ꯂꯤꯠꯂꯣꯗ. ꯌꯥꯔꯣꯏꯅꯦꯍꯦ. ꯑꯉꯥꯡꯁꯦ ꯏꯃꯣꯠ ꯃꯣꯠꯅ ꯄꯨꯊꯣꯛꯄ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯉꯥꯡꯕꯨ. ꯊꯥꯔꯤꯛ ꯈꯝꯕꯒꯤ ꯐꯨꯔꯤꯠ ꯑꯁꯨꯕꯗꯣ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒꯤꯅꯦꯕ. ꯍꯟꯗꯛꯃꯨꯛꯇꯤ ꯊꯧꯕꯗꯣ ꯃꯥꯒꯤ ꯑꯁꯥꯎꯕ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯈꯤꯗꯥꯏꯅꯦ? ꯁꯨꯏꯌꯦ. ꯑꯗꯨꯗꯤ ꯃꯈꯣꯏ ꯕꯕꯥꯒꯤ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ. ꯑꯉꯥꯡꯁꯤꯡꯒꯤꯗꯤ ꯑꯝꯇ ꯌꯥꯎꯗꯦ. ꯊꯥꯔꯤꯛ ꯅꯪ ꯊꯕꯛ ꯆꯤꯟꯕꯁꯨ ꯅꯠꯇꯦ. ꯅꯁꯥ ꯅꯥꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ナꯟꯅ ꯊꯝꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯈꯣꯏ ꯕꯕꯥ ꯁꯥꯎꯔꯅꯨ. ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯨꯔꯒꯦ. ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯃꯄꯥꯅ ꯁꯥꯎꯔꯛꯄ ꯑꯗꯨꯗ ꯀꯤꯅ ꯇꯨꯃꯤꯟ ꯂꯩ. ꯍꯩ ꯑꯗꯨꯒ ꯅꯪꯕꯨ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗ ꯏꯔꯨ ꯂꯨꯏ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ. ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯨꯗꯦ ꯍꯥꯏꯔꯤꯁꯤꯗꯤ? ꯑꯁ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯖꯤꯜꯂꯤꯅꯤ. ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ. ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯑꯉꯥꯡꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯣꯏ. ꯊꯥꯔꯤꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯁꯥꯎꯒꯟꯗꯕ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯛꯄ ꯑꯁꯤ ꯎꯕꯗ ꯊꯧꯕ ꯁꯥꯎꯅ ꯑꯩꯅꯅꯦ
ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯤꯕꯝꯗꯣ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯁꯨ ꯑꯣꯖꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯠꯃꯜꯂꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯗꯨ ꯏꯀꯥꯏꯕ ꯈꯪꯂꯣꯏ ꯑꯩꯗꯤ ꯏꯃꯥꯏꯁꯦ ꯉꯁꯪ ꯉꯥꯡꯅꯅꯤ ꯍꯜꯂꯛꯏꯕ ꯃꯈꯣꯏ ꯕꯕꯥ ꯑꯩꯅ ꯐꯅ ꯌꯥꯝꯅꯁꯨ ꯉꯥꯡꯉꯤ ꯐꯅ ꯌꯥꯝꯅꯁꯨ ꯆꯩ ꯑꯗꯨꯕꯨ ꯅꯪ ꯂꯧꯗꯦ ꯅꯠꯇ꯭ꯔꯣ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯅꯣꯡꯃꯗ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯅꯠꯇꯦ ꯊꯕꯛꯁꯦ ꯅꯪ ꯑꯣꯏꯅ ꯆꯠꯂꯒꯦꯔꯣ ꯍꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯌꯦꯡꯁꯤꯜꯍꯧꯔꯒꯦ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯊꯨꯅ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨꯗ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩ ꯊꯧꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯃꯇ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯏꯃꯣꯠ ꯃꯣꯠꯄ ꯃꯑꯣꯡꯁꯤꯗ ꯃꯈꯣꯏ ꯂꯥꯛꯑꯒ ꯑꯩ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯦ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯈꯪꯕꯅꯤꯅ ꯆꯪꯅꯤꯡꯗꯦ ꯆꯪꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯔꯝꯒꯅꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩ ꯐꯥꯎꯕꯗ ꯌꯨꯝ ꯑꯁꯤꯗ ꯆꯥꯕ ꯍꯪꯒꯣꯏꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯥꯅꯤꯡꯒꯅꯤ ꯅꯪꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯪꯕ ꯅꯠꯇꯦ ꯄꯨꯡꯆꯥ ꯆꯥ ꯄꯨꯡꯇꯨꯝ ꯇꯨꯝ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯍꯣꯏ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯥꯔꯤꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯃꯃꯥꯗ ꯑꯃꯨꯛ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ ꯊꯧꯕ ꯁꯥꯎꯅ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯕꯗꯗꯤ ꯌꯨꯝꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯅ ꯂꯩ ꯃꯗꯨꯗ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡꯒꯤ ꯅꯨꯄꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥ ꯅꯥꯜꯂꯤ ꯃꯈꯣꯏ ꯎꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯦ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄꯗ ꯃꯤꯅ ꯅꯣꯛꯅꯕꯅꯤ ꯅꯣꯡꯃꯇ ꯂꯨꯅ ꯅꯥꯟꯅ ꯊꯣꯛꯇꯦ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯪꯅꯕꯗ ꯊꯧꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯗꯧꯕꯁꯦ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯕꯅꯤ ꯃꯈꯣꯏ ꯕꯕꯥ ꯑꯁꯨꯛ ꯃꯣꯠꯄ ꯑꯁꯨꯛ ꯍꯪꯒꯣꯏꯕ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯣꯏ ꯌꯨꯝꯁꯤꯗꯅꯦ ꯑꯩ ꯆꯪꯉꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯍꯩꯅꯗꯦ ꯋꯥꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯅꯍꯥꯟꯈꯩ ꯂꯩꯔꯛꯄꯒꯤꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯃꯈꯣꯏ ꯕꯕꯥ ꯌꯨꯝꯁꯤꯗ ꯅꯪ ꯃꯣꯠꯀꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯅꯅꯤꯡ ꯇꯧꯔꯒ ꯂꯩꯍꯧ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯥꯔꯤꯛ ꯄꯥꯈꯠꯅ ꯀꯗꯥꯏꯗꯅꯣ ꯆꯠꯄꯤꯔꯤꯗꯨꯕꯣ ꯑꯁꯦꯡꯕꯃꯛꯀꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯗꯅ ꯑꯩ ꯊꯥꯔꯤꯛ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅꯦ ꯂꯥꯎ ꯏꯃꯥ ꯏꯔꯨꯖꯕꯤꯒꯦ ꯂꯥꯎ ꯇꯜꯂꯦ ꯏꯪꯒꯅꯤꯌꯦ ꯏꯃꯥ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯒꯦ ꯏꯔꯨꯖꯔꯗꯤꯅꯦ ꯍꯣꯔꯦꯟ ꯅꯣꯏ ꯕꯕꯥ ꯍꯜꯂꯛꯄꯗ ꯁꯥꯎꯕ ꯈꯔ ꯐꯅꯅꯕ ꯁꯦ ꯂꯥꯛꯑꯣꯁꯦ ꯍꯣꯏ ꯏꯃꯥ ꯑꯉꯥꯡꯁꯤꯡꯁꯨ ꯃꯃꯥꯅ ꯍꯥꯏꯕꯏꯜꯂꯝꯃꯤ ꯇꯁꯦꯡꯅ ꯊꯧꯕꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯁꯨꯔꯦ ꯊꯧꯕꯅ ꯍꯟꯖꯤꯜꯂꯛꯇꯕ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗ ꯊꯥꯔꯤꯛꯁꯨ ꯃꯊꯥ ꯁꯥꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯥꯁꯨ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯁꯨ ꯃꯄꯥ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯂꯛꯏ ꯊꯥꯔꯤꯛ ꯀꯞꯇꯨꯅ ꯃꯈꯣꯏ ꯕꯕꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯥ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯨ ꯁꯥꯎꯕꯕꯨ ꯑꯗꯨ ꯀꯨꯏꯅ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯃꯥꯒ ꯇꯤꯟꯅꯕ ꯃꯇꯥꯎꯁꯤꯡꯗ ꯊꯥꯔꯤꯛꯅ ꯍꯪꯕ ꯌꯥꯕ ꯍꯪꯂꯦ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯐꯪꯗꯦ ꯊꯥꯔꯤꯛ ꯇꯧꯐꯝ ꯈꯪꯗꯅ ꯃꯕꯣꯛꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯥꯔꯤꯛ ꯀꯩꯗꯧꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯗꯤ ꯑꯕꯣ ꯑꯩ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡꯁꯤꯒ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯎꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯊꯥꯔꯤꯛ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯣꯝꯕꯤꯗ ꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯕꯣ ꯃꯆꯥꯁꯤꯡꯅꯁꯨ ꯃꯥꯕꯨ ꯍꯪꯕꯗ ꯌꯥꯗ꯭ꯔꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯤ ꯍꯪꯉꯕꯣ ꯍꯪꯉꯤ ꯀꯅꯥꯝꯇꯅ ꯈꯪꯉꯦ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯅꯪ ꯃꯁꯥ ꯅꯥꯟꯅ ꯂꯩꯕ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯕꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯊꯧꯕꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯀꯞꯂꯛꯂꯝꯃꯤ ꯊꯥꯔꯤꯛ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯌꯦꯡꯉꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯁꯥꯒꯤ ꯀꯥꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡ ꯑꯗꯣ ꯅꯥꯜꯍꯜꯂꯨ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯍꯜꯂꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯀꯣꯟ ꯑꯃꯥꯡꯕ ꯅꯞꯁꯤꯟꯗꯨꯅ ꯊꯝꯒꯅꯨ ꯐꯠ ꯐꯠ ꯐꯦꯡꯗꯣꯛ ꯐꯦꯡꯕ ꯃꯇꯝꯗꯁꯨ ꯆꯨꯞ ꯆꯨꯞ ꯂꯨꯞꯄꯒ ꯇꯣꯛꯀꯅꯨ ꯃꯁꯥ ꯅꯥꯟꯅ ꯐꯦꯡꯕ ꯇꯝꯃꯨ ꯐꯃꯨꯡ ꯐꯥꯅꯨꯡ ꯃꯁꯥ ꯅꯥꯟꯅ ꯊꯝꯃꯨ ꯐꯤꯔꯣꯟ ꯀꯩꯀꯥ ꯁꯦꯡꯅ ꯁꯦꯡꯅ ꯁꯨꯗꯣꯛꯑꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯨꯞꯄꯒ ꯊꯝꯃꯨ ꯑꯐꯣ ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯑꯅꯤꯗꯨ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕꯤꯗꯅ
ꯑꯁꯨꯕ ꯐꯤꯔꯣꯜ ꯁꯦꯠꯄꯤꯗꯨꯅ ꯃꯁꯝ ꯃꯅꯥ ꯍꯠꯄꯤꯗꯨꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯨ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯐꯤꯔꯣꯜ ꯈꯥꯡꯗꯕꯅꯤ ꯇꯣꯏꯅ ꯇꯣꯏꯅ ꯃꯣꯠꯀꯟꯕꯅꯤ ꯑꯗꯨꯅꯅꯦ ꯃꯁꯥ ꯅꯥꯟꯅ ꯅꯥꯟꯅ ꯊꯝꯃꯨ ꯅꯤꯡꯊꯤꯖꯅ ꯄꯤꯖꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯨ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯂꯤꯆꯠ ꯂꯧꯔꯛꯀꯅꯤ ꯃꯗꯣ ꯑꯐꯕꯗ ꯂꯧꯍꯟꯁꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯃꯣꯠꯂꯤꯕꯁꯤꯡ ꯑꯗꯣ ꯃꯁꯥ ナナ ꯊꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯥꯏ ꯐꯠꯇꯕ ꯏꯂꯝꯃꯅꯤꯅꯦ ꯅꯣꯏꯒꯤ ꯌꯦꯅꯈꯥꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯁꯥ ꯑꯃꯨꯛ ꯅꯥꯟꯅꯅꯕ ꯍꯣꯠꯅꯧ ꯑꯐꯕ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯃꯁꯥ ꯅꯥꯟꯅ ꯃꯥꯏꯊꯣꯡ ꯀꯦꯅ ꯁꯝꯅꯥ ꯇꯔꯨ ꯇꯅꯥꯟꯅ ꯏꯔꯨꯖꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯕ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯕꯅꯤ ꯃꯤꯅ ꯌꯦꯡꯕꯗ ꯑꯁꯤꯒꯤ ꯃꯧ ꯑꯁꯤꯗꯤ ꯃꯁꯥ ꯑꯣꯟꯊꯣꯛꯅ ꯅꯥꯟꯈ꯭ꯔꯦꯗ ꯍꯥꯏꯅ ꯍꯥꯏꯅꯍꯟꯒꯗꯕꯅꯤ ꯊꯥꯔꯤꯛ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ngasi abokna sumna hairibase abokna nangbu nungsibagini abok ai soidana ngasi dagi hotnarage ai abokna haiba khudingmo pusi chupa tauge phare phare semdoknabo hotnaroko aduga amanane nang nungaitaba taugon thawbado thabak mafamda lei haibani asengbagi robo asengmani aina chatuna kaururi adugu lau yade mado yam saukhrabani yengoi ꯃꯣꯠꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯊꯧꯕꯅ ꯀꯃꯥꯏꯅ ꯆꯪꯅꯤꯡꯗꯣꯏꯅꯣ ꯑꯩꯅ ꯂꯥꯛꯅꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯐꯔꯦ ꯅꯁꯥ ꯅꯥꯟꯅꯅꯕ ꯇꯧ ꯊꯧꯕꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯁꯨꯡꯍꯟ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯅꯅꯦ ꯊꯨꯅ ꯁꯦꯝꯗꯣꯛꯅꯕ ꯇꯧ ꯊꯧꯕꯗꯣ ꯅꯪ ꯅꯁꯥ ꯅꯥꯟꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯑꯐꯕ ꯅꯄꯨꯔꯣꯏꯕꯁꯦ ꯃꯥꯡꯍꯟꯒꯅꯨꯅꯦ ꯍꯣꯏ ꯑꯕꯣ ꯑꯩ ꯆꯠꯂꯒꯦ ꯐꯔꯦ ꯐꯔꯦ ꯊꯥꯔꯤꯛ ꯆꯠꯈ꯭ꯔꯦ ꯍꯩꯅ ꯇꯥꯟꯅꯕꯗꯤ ꯌꯥꯔꯤꯅꯤ ꯊꯣꯏꯅ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯌꯨꯝꯗꯨꯗ ꯑꯍꯜ ꯂꯃꯟ ꯂꯩꯔꯝꯗꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯈꯔꯁꯨ ꯐꯔꯝꯒꯗꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯔꯤꯛ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯇꯧꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯊꯥꯔꯤꯛ ꯃꯁꯥꯗ ꯑꯇꯟꯕ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯊꯕꯛ ꯈꯨꯗꯤꯡ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯆꯩ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯕ ꯑꯗꯨꯗꯗꯤ ꯋꯥꯈꯜ ꯑꯗꯨ ꯏꯪꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯃꯇꯣꯝꯇ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯩ ꯅꯍꯥꯟꯈꯩꯗꯤ ꯏꯁꯥꯁꯦ ꯕꯤꯕꯨꯂꯥ ꯑꯃ ꯏꯆꯨ ꯆꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯏꯪ ꯂꯥꯎꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯝꯅ ꯅꯥꯟꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯇꯣꯝꯕꯤꯁꯨ ꯊꯥꯔꯤꯛ ꯍꯣꯏꯗ ꯊꯥꯔꯤꯛꯄꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ꯭ꯔꯥ ꯑꯣꯟꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯥꯅ ꯂꯥꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯥ ꯅꯥꯟꯅ ꯎꯔꯤꯁꯦ ꯇꯣꯝꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯣꯛꯅ ꯊꯥꯔꯤꯛ ꯈꯣꯏꯗ ꯆꯪꯂꯛꯏ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯌꯦꯅꯈꯥ ꯂꯨꯈꯥꯗꯨ ꯂꯣꯏꯅ ꯌꯦꯡꯉꯤ ꯇꯣꯝꯕꯤꯁꯨ ꯃꯗꯨ ꯎꯕꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯁꯤꯠ ꯅꯥꯜꯂꯦꯗꯅ ꯏꯪ ꯂꯥꯎꯏ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯕꯣ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯅ ꯆꯥꯔꯝꯕꯒꯤ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯂꯥꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯔꯤꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗ꯭ꯔꯦꯕꯣ ꯑꯕꯣ ꯑꯩ ꯑꯕꯣꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯌꯦ ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ ꯑꯕꯣ ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ ꯑꯕꯣꯛ ꯆꯥ ꯊꯛꯑꯣꯏ ꯑꯕꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏꯗ ꯆꯥ ꯊꯛꯄ ꯍꯪꯒꯣꯏꯔꯤꯕꯣ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯑꯕꯣꯛ ꯆꯥ ꯊꯛꯑꯔꯣꯏ ꯆꯥꯛ ꯑꯣꯏꯅ ꯆꯥꯒꯦ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯥꯔꯤꯛꯅ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯣꯏ ꯑꯕꯣꯛꯁꯨ ꯊꯧꯕꯗꯣ ꯄꯥꯎ ꯄꯤꯈꯤꯒꯦ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯒꯦ ꯍꯣꯏ ꯑꯕꯣꯛ ꯃꯥꯕꯨ ꯍꯜꯂꯛꯄꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤ ꯊꯧꯕꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯊꯧꯕꯗ ꯇꯝꯂꯝꯃꯤ ꯊꯧꯕꯗꯤ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯀꯔꯝꯅꯁꯨ ꯊꯥꯖꯒꯅꯤ ꯑꯗꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯊꯥꯔꯤꯛꯀꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯕꯅꯤ ꯇꯣꯝꯕꯤꯅ ꯅꯝꯗꯨꯅ ꯊꯦꯝꯗꯨꯅ ꯃꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯤ ꯍꯣꯏ ꯑꯕꯣꯛ ꯉꯁꯤꯒꯤꯗꯤ ꯊꯕꯛꯁꯤꯡꯁꯦ ꯐꯔꯛ ꯇꯥꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯍꯜꯂꯒꯦ ꯍꯣꯏ ꯑꯕꯣꯛ ꯆꯠꯂꯒꯦ ꯅꯪ ꯍꯌꯦꯡ ꯍꯟꯗꯤ ꯍꯜꯂꯨꯀꯣ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪꯕꯨ ꯍꯪꯕꯗ ꯌꯥꯗ꯭ꯔꯕꯅꯤ ꯍꯣꯏ ꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯁꯨ ꯃꯆꯥꯁꯤꯡꯕꯨ ꯎꯅꯤꯡꯂꯤꯕꯅꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯊꯥꯔꯤꯛꯇꯨ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯅꯨꯡꯐꯤꯠ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯁꯦ ꯀꯨꯏꯔꯦꯗ ꯎꯈꯤꯗꯕ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯀꯥꯟꯗꯗꯤ ꯈꯔ ꯇꯧꯔꯝꯕꯅꯤ ꯊꯥꯔꯤꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ
ꯃꯈꯣꯏ ꯕꯕꯥ ꯍꯥꯎꯅꯦ ꯑꯩ ꯍꯜꯂꯛꯏ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯑꯩ ꯑꯃꯗꯤ ꯅꯆꯥꯁꯤꯡꯁꯤꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯜꯂꯛꯑꯁꯤꯗꯤ ꯃꯈꯣꯏ ꯕꯕꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯇꯧꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯊꯥꯔꯤꯛ ꯃꯣꯃꯣ ꯅꯣꯛꯆꯩ ꯊꯧꯕꯅ ꯇꯞꯅ ꯊꯥꯔꯤꯛ ꯅꯪꯅ ꯑꯁꯨꯝꯅ ꯍꯣꯡꯂꯝꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯃꯈꯣꯏ ꯕꯕꯥ ꯑꯉꯥꯡꯁꯤꯡꯗꯤ ꯃꯪꯒꯣꯜꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯊꯧꯕ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯉꯥꯡꯁꯤꯡꯗꯨ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯧꯕ ꯍꯔꯥꯎꯖꯩ ꯊꯣꯏꯕꯤꯅ ꯄꯄꯥ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯈꯝꯕꯁꯨ ꯑꯩꯒꯤꯗꯤ ꯂꯩꯔꯛꯄ꯭ꯔꯣ ꯕꯕꯥ ꯂꯩꯔꯦ ꯂꯩꯔꯦ ꯏꯄꯥꯅꯅꯦ ꯏꯆꯥ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ ꯃꯥꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯊꯣꯡꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯊꯣꯡꯉꯨꯔꯣ ꯊꯣꯡꯉꯨꯔꯣ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ ꯀꯩꯊꯦꯜꯗꯒꯤ ꯉꯁꯤꯗꯤꯅꯦ ꯅꯪꯅ ꯊꯣꯡꯕ ꯉꯥꯗꯣ ꯍꯥꯎꯅ ꯆꯥꯒꯦ ꯍꯣꯏ ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯜꯂꯛꯄꯗ ꯑꯕꯣꯛꯇꯨꯁꯨ ꯈꯔ ꯀꯧꯕꯤꯔꯛꯑꯣ ꯆꯥꯛꯇꯣ ꯁꯤꯗ ꯄꯨꯟꯅ ꯆꯥꯅꯅꯕ ꯍꯣꯏ 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 ꯑꯁꯨꯝꯅ ꯊꯧꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯊꯥꯔꯤꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯝꯕꯁꯤꯡꯁꯨ ꯊꯥꯔꯤꯛꯅ ꯍꯣꯡꯂꯛꯄꯗꯒꯤ ꯉꯥꯡꯅꯔꯝꯕ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ